Kuki na Phakhiba mioi taruki manungda angang ani yauna ahum sina fangle. Jiribam district ki Borobekra police station ki manung chanba Zakura dordagi Kuki militant singna pharaga pukhiba mioi taruk adugi manungda angang ani yauna hanubi amagi oiramba yai haina singnaba asiba haksang sing ngarang numidang wairam jiri turel dagi phangkhre haina The Indian Express ta report tarakle pawasina makata na hai asiba haksang ahum adu Assam Rifles ki parsen singna jiri turel amasung barak turel gilona ba jiri muktagini kasada base taba AR ki parsen singaduna asiba haksang ahum turel tau tharagwe habadu tabadagi manang nakpada leba nga phaba mioi kharada hainaraga haksang singadu lokhat kibani haksang singadu postmortem gi damal Silsar Medical College and Hospital da pukre haina Assam Police na confirm tawkhre Manipur da leriba school college punumak chuti lauthokre jiri police ki OC ibotombi resign tawkhre jiribam police station ki officer in charge oina leriba inspector Sakapam ibotombi thabakta gi potharaga haina Manipur gi DGP da aiba cherol pisingkre Mathangda Arambai Tengol Galusin Pura Korongan Bukumanaso Mahaki Thamoi Warokia Pondor Lemadi, Nasidi Yam Tina Pendre, Maitegi Apunbe Relidi, Sesi Pordangi, Relina Hena, Yamba Hele, Lingzel Manadriba Kumana the Sida, Kanana Ikogi Mawa, Laudurige, Wayam Nanganing de Hena Korongan Bunasu Pondorle. Ningthana yomba angang asiba amagi video thokliba do jiri dagi Phakhiba angang duga mari lenade video adudi Chorchatpur da Kuki gi okpada sire haiduna langthoklambagi angang dugi video ni haina social media da thaganarakle nupi angang da mihat me puncha thabada chenaba organization se unlawful oina lauthoknaba cabinet na miphamda lemnakre ngarang numidang athengbada emergency oina phamkhiba state cabinet ki miphamna state asida maroina nupi angang da mihat me puncha thabagi thawngseng akan momong da condemn tawbaga loinana asigum thaba asida senari organization sing unlawful organization oina laukthok na baware block kre haire Kuki khulai paiba singa Naga longmi singda Landakhre tha sigi taraga umdogi nungtil pung anirom tabada rengdailung amasung dingpui kawi khungi khunja singna law sudana leiringeda khulai paiba Kuki kulomna nongmai kap sindana Landakhre haire santi oina lejaba rongmai Naga misam singna thabak suduna leiringeda khulai paiba singna Landakhre batubu rongmai Chief Association Zenphai of Chorchatpur amasung Kangpokpi district na condemn tawragle association gi Information and Publicity Wing the Cherolam High. Numit other the Kulai Matiksan Piba Kuki Kulom Laklaga, Law Suduna Ladibu Kunjasing Amade, Kunsingna, Kunsinda, no make up Senduna Landaraki, Santi Oina Labor of Hamatuda, Tabak Suduna Lejabamisam Sing, Harlagi Matagum, Landaraki Bamadi Santi, Tugaina Bohona Quaduda, Yum Ama Amata, Toki Hadi, Muknadi Banakal Animagna, Asuguma Tabak Sing Matung the Nagata on Famsing that Zataro the Banhaba, Wapam Tamladuna, Gariguma Sataragabadi, Nagasing Yaso and out talk Tanaba, Matau Taba Tabak Laukalakani Haina. Zero la makata ragle apaspa thamjilakpada MLA Paule Lana nungaiba phongdokre center na Tampaki district manga amasung Kangpokpi district ki manung chanba yauna police station tarukta nauna apaspa 1958 thamjilakpada BJP ki MLA Paule Lan haukipna taramno opukloinana nungaiba phongdokre BJP ki MLA amasung Manipur ki tholeba irang asida ki jo kangluk ki MLA singgi asoba thodang lawriba Paule Lana mahaki ex thagalapa wafam amada union government na police station tarukta amukhana apaspa thamlakpa se khara thenglabasu thabak oina di pangthokle masi asumba warebni lemhoreba Tampaki district taraga marida apaspa amukhana thambada thinthaba asina punsi ke amanghan gani hairi